ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏ ꯄꯥꯎꯁꯤꯡ ꯄꯤꯖꯔꯤ ꯍꯧꯈꯤꯕ ꯂꯤꯁꯤꯡ ꯑꯅꯤ ꯀꯨꯟꯒ ꯃꯦꯒꯤ ꯑꯍꯨꯝꯗꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯡꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯑꯩꯈꯣꯏꯅ ꯀꯥꯎꯐꯝ ꯊꯣꯛꯇꯦ ꯍꯥꯏꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟ ꯁꯤꯡꯍꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯂꯣꯛ ꯁꯚꯥ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤꯁꯤꯡꯒꯤ ꯏꯂꯦꯛꯁꯟ ꯃꯇꯝ ꯑꯃꯈꯛꯇꯗ ꯄꯥꯡꯊꯣꯛꯄ ꯌꯥꯅꯅꯕ ꯌꯨꯅꯤꯌꯟ ꯀꯦꯕꯤꯅꯦꯠꯅ ꯋꯥꯟ ꯅꯦꯁꯟ ꯋꯥꯟ ꯏꯂꯦꯛꯁꯟ ꯕꯤꯜ ꯑꯦꯄ꯭ꯔꯨꯚ ꯇꯧꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯕ ꯄꯥꯝꯕꯁꯤꯡꯅ ꯃꯩꯇꯩ ꯀꯨꯀꯤ ꯍꯥꯠꯅꯍꯟꯗꯨꯅ ꯃꯩꯇꯩꯁꯤꯡꯕꯨ ꯅꯝꯊꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯑꯥꯔ ꯀꯦ ꯃꯦꯘꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯀꯃꯜ ꯕꯥꯕꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏ ꯀꯣꯔꯠꯀꯤ ꯗꯤꯔꯦꯛꯁꯟ ꯃꯇꯨꯡ ꯏꯟꯅ ꯁꯦꯝꯈꯤꯕ ꯏꯟꯀ꯭ꯋꯥꯔꯤ ꯀꯃꯤꯇꯤꯒꯤ ꯔꯤꯄꯣꯔꯠ ꯁꯤꯜ ꯀꯚꯔ ꯇꯧꯗꯨꯅ ꯄꯤꯈꯠꯂꯛꯈ꯭ꯔꯦ Board of Secondary Education Manipur Lawa ISSLC examination listing ni kungamanga mathang sehigi February thagi ahum suba seyolda forward pangthokna honari haina chairman phongdokrai Karam matamda Prime Minister Manipur da chatkani Amit Sahana kaidongai Parliament Manipur gi matangda puthokani haina Gaurav Gogoi na phongdokrai Kromjuri, Mami TV Prime Time News miyang tabiru puno po AMARJIT thoksomna taram noksari. Nupee Lan Memorial lakpada Mami TV ki maiketigi lamdam masda leiriba mipung khudingmakta yaifa paujal pijari. Matam adugi thongna farabi ima sing adugi thongna lingjel ngasigi Manipuri Nupee singda mami tari. Manipur kaibe adi haiduna thongna fana lepkibe Manipuri ima sing adugi tung inanaba honarasi tangdu leita dabalamdam asibu santi ohenaba amadi ingna chikna leinanaba ekoi puna honaminarasi haina paujel pijari. Hojik Mami TV na khomjanjaba Manipuri Prime Time News sing miyam da sandokna pijari. Ngasi marifu mga suba Nupee Lan ningsing numit ka mari leina GP Women College da thoram pangthokrai. Nupee Lan numit lising ani kun ga mari thoram ga mari leina na pangthokhiba thoram aduda Chief Minister N Biren luchingduna miyamna Nupee Lan da saruk yakhiba thawai katkraba ima singi mafamda haikat leikat tamduna ikai khumnabu utki. Chief Minister na makha aduna haikibada haukiba me ahumdagi tha taraga nipan chupna tangdu leitadana leiriba lamdam asida lamdam asigi Nupee singna lawriba thodang thagat dabangamdi ngasisu ima kayana ahing yarektuna macha kayabu ngak sendun leiri ima singna lepliba asumna aikoi punamak punna lepminarabadi iramdam amadi izati asibu kanmungamgani aikoi lingjen manasi amana amabu hunba toklasi haina phongdokhi Maramaduna lamdam asigi Nupee singi tawbimal khangba utpoina lengak asina district khudingmakta ching yauna ima kaithel saba loire nauna sagat kadaba ima market taragomdoi amuk amasu saba loiduna leiri masitanatana chahi nifu shuraba Nupee singi damakta ima nongthang leima pension scheme hodokre amadi art and culture gi lamdasu artist singi tengbang piduna mating kaya amafangi haina phongdokhi Nupee Lan numit lakpada Chief Minister N Biren lamdam asida leiriba mipum khudingmakta yaifa paujal pirakle Chief Minister na makha taraduna matam adugi thongna farabi ima sing adugi thongna lingjel ngasigi Manipuri Nupee singda mami tari Manipuri Nupee singna lengak amasung private institute kayada maru oiba post sing paiduna jati asibu semgatpada chauna thodang yari ima sing adugi thongna lingjel nahungna ningsingduna Manipur gi apunba saktam amadi santi da singnarakliba sing asi thengnaminaduna maithiba piba matam oire haiki Southeast Asia se kwe yamna sakti leiba leba hoine kwe laki bayamne khangilo bodi aduna imasingi tawbimal khangba aduga Nupee singi Nupee singi talent my hard working my conviction and commitment punamak kwe ni yaka de kwe no kwe laksaki government 2017 dagi kwe Karmai to the Ima singi Nupee singi
फिल्म से फरक कदगे है तो यह करना होनर का लाभ की बनी इमा मार्केट सेमने लोन दा इमा सिंह लोन मरकन मुसा मरकन लंबी दा फमुदा पोसे यो लगा मसा मसूसा ना वो होना मयाम करदा वो मसूसा करना बाय डिस्ट्रिक्ट खुदी मत मणिपुर की सिंह डिस्ट्रिक्ट याउना लोई नहीं कोई इमा पे थियो सादा मन को नहीं थे सिंह डिस्ट्रिक्ट पुना मैं कोई ना कवर लोग है तंपा की डिस्ट्रिक्ट सिंह जो या मैं कोई वन मार्केट कोई कवर तो डिस्ट्रिक्ट खतरना तो ना मुझे जो जो कोई संगा का इमा मार्केट अमारुंगी सेमाई नंबोर विष्णुपुर मोइरांग लमला पे अपनी पलेल अभी अंद्रो मयाम याव में कोई मार्केट इमा मार्केट विषय का कोई तारा को हुई मुझे मया सा और लोशल लगना संगा का सीधा नतना चाहिए निम्फू सुरभि इसन जिनिसी सेंथोक फंगले तबा मसागी खजित वर्ष मते बांग बायने कोइना इमान थांग इमा पेंशन स्कीम हो कांदा कोई सही निम्फू की मत को लगदी लोइने कोई पेंशन फंगजब यार स्कीम कोई Nupee Lan Memorial Association Manipur State ki thakta ngasi pangthokiba marphuga mangarak suba Nupee Lan ningsing thoramasi Chief Minister N Birena Luchingba Cabinet Minister Singh amadi MLA Singna sarup yaduna ngasi ayuk palan tawraba matungda function pangthokpa Nupee Lan Complex Imphal mangda Longjamba Meetei Netaji na iba amadi Ojit Kumar Ilangwam Managing Director Mami TV Network na direction piba Nupee Lan Memorial Association drama Party na Shanaba Nupee Lan drama stage play Khudol Tamduna Miyamda Maipang Utkray. Sige makatarak pada association asigi ngasi numidang wairam Nupee Lan Memorial Association gi maru oidba oina thomi singna Nupee Lan Complex ta maira thanduna thogdo adura saruk yakhibi ima evel singi photo da maira katuna amadi leisu katuna ikai khumna utkhi. Ngasi numidang pangthokiba maira katpagi thorom aduda association asigi maru oiba thomi singna Mami TV da phongdorakhibada इमासिंगी खुबम असे कोई असिंगम बे इमागी हक्सांग की ब्लड सेट तौगी मफम असिदा Nupee Lan की निंगसिंग खुबम अम थंब तारबदी अखोई सोइदनमकी मियामगी ओइबा Nupee Lan थोकी हाइबसे मसी खंग सोइदनमकी खंगमिनगनी हाइबा वखलोंदो मियाम अमगी ओइबा कंट्रीब्यूशन मियाम अम तौरे हारगा कोई लिसिंग अमगा समापन कुथागा मापनदगी ना निफु माथोइ फावबगी सरुक खर यावना इमा थौना फबिसिंग अदुना Nupee Lan हौगिबदो निंखा तमननबगिदमक्तनी हाइदना Nupee Lan movement of Manipur a part of freedom movement ni haidana recognition pigiba laibak thiba amana lising amaga samapan umra taruki September ki tang konithor gi letter amana recognize tawgiba posak ado ka edana hairakhiba adugumba aduna wakhal oirega koina Nupee Lan Memorial Association na masi kakliba se maram chadi haidana koina kakfam thokti haibado punamaki oba mi kap thongmina Prithibida ani suna laitaba sugumba Manipur ki Nupee ngakana hauba adugumba Nupee gi ihau British ki mayokta makoina loilam chathon santokpa yaroi aduga makoina miwot minai tawga yaroi haidana hauram baduga hojik lairiba mangda tariba sugumba kuki gi lanjiga thongna phaba adugumba lamyan bini haibado mado akoi hajing na hona na ningjang bagi adugumba wakhalo lama poi ima sing duna tawram bado ngasi makhoi gi phidam lauraga aikoina changjaliba khongjang jida ima sing dubu henna nungsiba henna ningjang ba poi larik lasu haiba suna taba ima sing duna British ki tawning bada tawba loiram chason santokba adudaida makhoina lauram ba thogdang ado ima sing dugi saktam du langjaraga akhoi gi Nupee Lan gi Association asigi members singina paujel adu pijabani akoina matam sangna chahi gayadagi Nupee Lan gi road thonbi yo haibada tabirakaba governor mamang daina porei khongnang khong bawada Nupee Lan road aina thonbiram basisu akoina yamna
पालिब सरकार सेबु थागतपा अमदि नुंगाइबा मतम सांगना पानबा ओइसनु हाइदना अखोई एसोसिएशन की माइकैदगी यामना हरावबा नुंगाइबा फोंथोकचे अदुगा मणिपुरी हाइबा जाति मैतै हाइबा जाति सिगी नुपादा नतना नुपीसु मिखा पोनबा यारोय पामदि हाइबसे मसे अखोई लैरिबा मणिपुरी की नुपी खुदिंगमंगना ngasi imasingna tawramba se masi matau tamaga aikoina thawai phawba kathokadabani haiba se khoigi Manipuri Association Nupee Lan Manipur state sidamata akogi head office da tekilla laiba embarrassed gi khoigi sangai gi mamangda sajaba dumba khoi Nupee Lan office na Manipur gi nupi khunai khuding makta hana mamangda landa sokna kiba imasing gi thawna lingjel adugumba tawbagumba sakti dari macet aba khangdaba imasna ri tawramba sakti ado ekoina moigi I tongge ekoi yorpanina ekoina Manipur khunai da leiba nupi khuding makta ekoina hokiba mamangi idiasta hokiba lal ado hauji ekoina koki gi lan thangari se ekoina ngasi nahan makai pangthorpa adugumba langa koigi palonga handak leiba palon aduga BJP na luchingba center ki NDA government ki ngasi form kiba cabinet mi form na one nation one election bill approved tau kiba galuna na hojik chathariba parliament gi ningtham session asida puthok tuna joint parliamentary committee da shinargani haina news agency singlo report tori Central Cabinet meeting asi approved tawriba one nation one election bill asina Lok Sabha election amasung state singi assembly election sing matam amatada pangthoknaba central government na thamkiba agenda amagi matunginani haidi One nation one election gi proposal asi sahi asigi September thada Union Cabinet mifamda hanagi President Ramnath Kovind na luchingba high power committee na propose tawraklaba matungda Union Cabinet meeting da puthokna approval pinanaba warep lokhibani Hiramasi matang na Prime Minister Narendra Modi na proposal sida nungaiba phongdok aduna matam amatada election pangthokpagi high power committee gi recommendation asida ayaba pibiduna Union Cabinet na approve tawkhibani haina mahakna microblogging acts the post story President Ramnath Kovind na luchingba high power committee na Lok Sabha amasung state assembly singda matam amatada election pangthokpa sina ahanba phase oiraga hariba election asi loi khibadagi nimit chamanigi manungda local body singi election pangthokpa haina union government da recommend torkhibani Hiramasiga mari lena hanagi President Ramnath Kovind na ngarang media singda union government na consensus oina one nation one election approved tawragani issue asi party amatigi interest da paikhatpa nati nation asigi interest ani one nation one election chatnaba asina leibak asigi gross domestic product GDP sada amadagi amamakhaida hengatpa ngamlagani haina economists singna opinion piri haina bahakna haiki Kendra gi Law Singo Minister Sivaraj Singh Chauhan bill asi sogalaguna Lok Sabha amasung State Assembly singda toina election pangthokpana matam amadi sel manghale mahaki election campaign tobu matamda tha ahumgi matam mangki asumna Prime Minister Chief Minister MP Singh MLA Singh Officer Singh amadi employees Singh matam su manghan batanatana chaukhat thaurangi thabak singda chap Lephalli haina news agency singda mahakna phongloki Nupee Lan Memorial mari lenana Nupee Lan Memorial Complex da haikat leikat tambala kiba UNLF ki hanigi chairman RK Megana Mami singda phongdok kibada Manipur se hojik yamna luba tanpham amad leiri kukina lan tarak liba asi kanana mating pangni haiba miyamna loina khangnaraba wafam ni hojik tawriba lana si loiba nairoi kukiga maiteiga hatna handuna amuk handa Taishinaba Yararoidaba Hek Unabaga Hatnabagi Pibam Amada Tamkini
मरमदी मणिपुर थुगाइबा हाइबा असि मैतै सिंग नमथरगा मखोइना पामलिबा पांडम अदु फंगनी हाइबा असि मणिपुर थुगाइबा पांबा सिंगी अपामने इंडिया की कॉन्स्टिट्यूशन द पीरिबा काखल मयाम अदुना शेड्यूल ट्राइब शेड्यूल कास्ट सिंगदा हेन खुदोंग चाबा पीदुना लेरी अदुबु जनरल द लेरिबा सिंगी ओइनदी चही खरगी मनुंगदा एडमिनिस्ट्रेशन दा यावबु फंगदबगी फिबम अमद लेरकपा असिना तुंगी मिरोल सिंगदा langtaknaba amadi nungnangba poale amaromda hojikti maitai su maitai oiraktabagi phibam amada lakli maramdi maitai haiba furup asi lamdam asida khwaidagi hena afaba khut thaudang loduna lakleba historical foundation ama semgalakhiba furup amani adubu madugi foundation adu thugairaknanaba honabada maitai singbu wakhal pixel halanduna inclusive oirambadagi exclusive ओहिल्लक्पा हाइबा असि मणिपुर थुगाइबा पाम सिंगी लालोंग अमने मैतैना मैतै खक्तगे खलमदबा लेमिन्नरिबा इंडिजिनस फुरुप पुनमके खलमबा अदु मैतै खक्तगे खलकलगदी लेबा अदु काइगनी मरम अदुना मैतै फुरुप असिबो वाखल पिक्शन हननबा होनरकलिबा सिंग असिदगी आइखोइ पुनमकना सेक्शनबा मथौ ताइ मसिगुम्बा थौरांग सिंग असि माइथिबा पिननबगिदमक्ता इरेशा पुनमक वाखल लिंगजेन अमत्तो ओइना लेमिन्नदुना मैतै फुरुपना सैक्रिफाइस तौबा मथौ ताइ हाइनसु फोंदोके मैम चंगे डेमोक्रेसी इस पार्टी मैम ले नत्रा पार्टी मैम के रूलिंग पार्टी ले ऑपोजिशन पार्टी सिंग ले को मागी पॉलिटिकल ऑब्जेक्टिव अदु फंगना फोना बदा अखोई नुपी खुनाय खते नतन खोइ खुनाय मचे बजे थुगाइ रे ने मसी मणिपुर डेमोक्रेसी से अखोई यूनिटी थुगाइ को अदु सिस्टम हो कोइ अखो वेरेस अखोइ दम थौ ताइ सिदि अखोइ अपुनबा अदु पंगल वाखल लिंगे थौना लक्सिंग सेमत पादुना अदु मसी सोको डेमोक्रेसी मसे मचे ताले अखोइ पुजिन मंगा मंदे अदुनाबु पुल्लो तुजिना मथौ ताइ हाइन लाउना पुल्लो ना सिगिने अदुना मसिगी सिस्टम सिगी लाइना दो अखोइ खुनाय से सुसले फनासा जै हुन्द्रा मंगा सेस सिस्टम सिगी लाइना अदुना चासला अखोइ यांगले लु yang जोबि केम थरे हिक थरे अदु खुदम ने था अदुदि मसिदगी रेस्टोरेंट सम लागता बुदि निपैखम लागता बुदि मसि फजना अमु खन रिव्यू दौरगा अखोइ कदा सोरे कदा अखोइ ममांग थागे नवंबर के तारीख कुनगा मंगागे अयुक्त लेमा खोंगदलेबा 57 माउंटेन डिवीजन आर्मी हेडक्वार्टर दा थबक सुबु चटखिबा लाइश्रम कमल बाबू सिंह मफम खंगदना लेरखिबा ngasiga thana numit taragani pani suri थौदो सिगा मरी लेना मणिपुर हाई कोर्ट सेम किबा इंक्वायरी कमिटी की माइकैदगी सिल कवर द कमिटी असिना कमल बाबू की खोंगुल लीननबगिदमक्ता सठखिबा थबक थोरम सिंगी रिपोर्ट ngarang हाई कोर्ट असिदा पिखलखरे इंक्वायरी कमिटी असि मणिपुर हाई कोर्ट की चीफ जस्टिस डी कृष्ण कुमार अमसुंग जस्टिस गोलमई गाइफुन सिलु कबुईगी डिवीजन बेंच अमना था सिगे अहुमद सेम किबनी हौजिक फावो थीबा फंगदना लेरिबा लाइश्रम कमल बाबूगी मनाउ नुपा लाइश्रम ब्रजबंशीना पिटिशनर ओइदुना मणिपुर हाई कोर्ट मयामबगी लंगला लंजिन पुथोकपा ngamdabagi mayokta mamang thagi kunga tarukta petition criminal number 20 of 2023 file torkibani Manipur High Court ki division bench asina mamang thagi kunga tarita case asi lokatuna khanaraba matungda numit ninigi matam piraduna case asigi respondent sing Manipur ki chief secretary security advisor DGP GOC 57 Mountain Division Commissioner Home SP Imphal West amasung OC Sekmai Police Station singda Kamal Babu mang kibagi thogok mari leinana report pikalakna ba direction pikibani Adibu division bench asina pikiba matam hendokla forward respondent taret asina makhoi oiba report sing court asida pikalakpa ngamdana lakhibani Adamuinawa Kamal gi mathangda Sekmai PS na 0 FIR case ama lokhat kibaga mathakta Gamnon Supermina PS na FIR number 80 close 11 2024 registered togdana lokat kray case asi BNS ki section 140 close 3 310 close 6 amasung arm X section 25 close 1 sigi makhada lokat pani haina division bench asina phongdoki makhatana Manipur High Court ki division bench asina tha sigi ahumda petition asigi ahum amuk handa lokatuna hearing chatabada GCO 57 Mountain Division ki maikaidagi affidavit ki mawangda pikhalakdaba report court asida submit torkibani
Amaramda court ki direction matung ina sem kiba Kangpokpi district magistrate na luchingba SP Kangpokpi SP Imphal West amasung GOC 57 Mountain Division sing yawba inquiry committee asina sil tawduna court asina pikalakiba report adu court asina yenglaba matungda gamnom supermaina PS na Lokat Kiba case asigi investigating officer na makatana investigation chathabagaluna na committee gi maikai dagi Kamal Babu gi langla langjin khangba ngamna ba thabak sing pangthokpagaluna na madugi report ama tha asigi taraga mapanda court asida submit tarukna ba direction pi kibagaluna na nimit aduda case asigi makata ba YL suit chathagani haiki Board of Secondary Education Manipur Board Sem Naloba High School Living Certificate Examination Listing and Kungamanga Matan Segi February Tagi Ahum Subasayol Fawada Pangtok Nabu Hotnari Amadi Exam Sigi Form Fill up Ta Sigi Taraga Tarutagi Tauba Yaragani Haina Board of Secondary Education Gi Chairman Akam Joy Kumara Fondorali Wafama Singa Siba Porada Labor Board of Secondary Education Gi Office the Pangtok Pau Mi Pamama Joy Kumara Fondokibani Mana Makatana Fondo Kibalam the Masida Toliba Irang Ashina Maram Oidana, Mairoi Sing So, Ningchini School Kaba Fangadre Amadi, Mi Paiba Kayasu Poundari. Adam Winaba Mairoi Singi Pukning Wakal Hantadanaba SSLC exam listing in Kunga, Matam Chana Pangtok Honari. Mairoi Singasi, Equigi Lani, Amadi, Zati Asigitungi Yumbini, Makoibu Fahanba Haiba Asi, Linga Asigisu Apamani, exam Matam Su Hanadagi, Nan Katna. Haidok naba khonagani amadi exam asisu ngan khat naba khonagani ISSLC exam listing ani kun gamanga gi oina form fill up lak leba December ge tara taruk tigi horgani exam asi mamang da pang thokhiba matam dagi ngan khat na mathang chahi ge February gi ahum suba chayol fawada pang thok naba pandam thamli exam asi ngan khatrabade exam haidok padasu thengtharakani maram aduna paikhatlak liba khongthang asida mahiroi sing mama mapa oiba sing school gi authority sing na su sawat piu form fill up matam chana tongnaba honabada mari leinaba khudingmak na su mateng pangbi haiki loinana mamang sahida textbook fangdawagi awaba leikhiba adu koknanaba lakliba chahigi oinadi textbook sing go down da leijare mari leinaba singna matam chana lobiduna mahiroi singda matam chana fangansi NEP gi thabak thorom sing da state asigi oina su sotana lehugdana naba board na angamba thak ta honari NEP chana hanba si matam chana tawgadaba thabak oibanina NCERT amadi SCERT gi thabak thorom sing su adumak pangthokli hiramasida akhang ai sing gi su mod adumak lojagani haiki mahang high textbook ki oina su matang chahi gi class 1 dagi 3 4 gi lairik sing vernacular da number haujari Amadi National Ye Oina NCERT na Lariki syllabus semba Larik Pongbogom Manipur Ye Oina su board na Lariki syllabus semba number Pongba Tobagi Mahutta SCERT na Tobiragadi Amuka Hena Kudong Chagani board na exam sinbagi Kakta Oina Leragadi Amuka Hena Mawong Tana exam Tobungamani Haki Nakalamarom Hose Board of Secondary Education ge staff singna matam kaktana sang siliba pen down strike asigi matang da paumis singna hangbo hangi paukum piraduna Joy Kumar na haikibada haukiba tha November ge tang taragada mahakna Board of Secondary Education ge chairman oibagi matam masi loibani adubo order the 3 years and until further order haina panba maramna makhataba order thokri fawa board ki chairman oiragana lakhigani Adabu Lengaki Niom Dadi Chairman Oibagi Matamasi Chahi Ahumni Aduga Chahi Ani Amana Makha Sang Tabayagani Haibani Handaki Matang Asidadi Chahi Makha Sang Tabagi Wafumasi Kanararoi Haiduna Anobu Chairman Lonanaba Chahi Asigi October Gitang Kungatrukta Advertisement Amathoki Madugi Matung Ina Mahaksu Application Tazinki Madugi Matung Tarakpada Tha Sigi Tang Tarukta Mahakna Board of Secondary Education ge chairman oire haibagi order ase lengak na thoklaba matungda haukiba tang mapanda nauna join tawani Mahakna Board of Secondary Education ge chairman oina nauna oirakpa asida staff singi kari karamba apen pen da leibagi pen down strike chatharibano haiba adudi khangdre Adumapu Mahakna appeal tawningbadi irang asina maram oiraga mahiroi sing ningthina mai tamba phangdrabani maram aduna Mahiroi Singi Kalaga SSLC exam sing and Pangtok Naba Sem Saminasi.
एग्जाम ngana pangthokpa haibasi form fill up ki su makha ponba maramna lakliba tang taraga taruktagi hogadoriba form fill up ki thorang asi punna hodaminasi irangi saiting mayuk nariba mahiroi singda ahenba potlum pigumsi haina Joy Kumarna makhatana phongdoki ngarang chathaki Lok Sabha gi 0 hour session da hojik Manipur da chathariba irang asigi marik chumbo wafam Union Home Minister Amit Sahana House thamgadabani haina Congress Party gi luchingba Gaurav Gogoi na phongdokrai mahangna makhataduna haikibada Manipur da tholiba irang asigi Waroisin Center lengakna loishinbagi mahutta lamdam asida office par thamjinba amadi masing yamlaba paramilitary forces ke thamjilakli Manipur gi miyamna Pamlibadi Union Home Minister na Parliament Manipur da tholiba irang asigi marik chumbo wafam karama matamda thamgani amadi Prime Minister Narendra Modi karama matamda Manipur da lakani haibasni masida natana lamdam asigi senmit loan da su aduki matik pibam sokle haina su mahangna makhatana phongdoki mamang thagi kundagi haukiba Lok Sabha amasung Rajya Sabha anigi ningthamgi mifamda Lok Sabha Kakta Danatana Rajya Sabha da su Congress yauna opposition party ke MP singna Manipur da tholiba tha kun lom yauna sakliba mai muthatnaba khanaduna paikhat kadaba thabak sing warep oina losi haina adjournment motion na chingba pokhatuna haudorakpa leptri Uttar Pradesh ki Sambal da tholiba violence amasung US attorney amana Adani group na lupa crore Lising aniga chom romge senja thumja tauki haina phongdorakpagi matangda house animakta puthoktuna hanagi khanasi aduga Adani group ki wathok asi joint parliamentary committee da faw bathadaduna yenghansi haibu yauna Manipurgi langi su warushin puraknaba khanasi hairakpadagi house animaki normal business sing mapung phana chathaba ngamdana thengkhang kayarakta adjourn tawduna lakibani Security force na chingnaba ching amasung tampaki mafam singda area domination amadi thibu homagi thabak leptan chathari operation asig manung chana Sandel district ke sarang tampak amadi ringkhuda thibu homagi thabak chathabada khulai kya phagat pangam khrai phagalaba khulai sing aduri AK-47 rifle ama magazine ama 9mm pistol gi magazine ama local med mortars pompi ahum amadi single barrel gun amani hari Nakalamuram da Churachandpur district ki Taising area da security force na thibu humbage tabak chathabada khusukulai ke afagat pangamle hari phagalba khulai sing adudi .303 rifle ama 12 bore single barrel mari 9mm pistol ama .22 rifle ama 12 bore shotgun ama 7.62 mm gi kapayariba maru taragamathoi 9mm gi kapayariba maru manga .22 gi maru ani 12 bore gi maru kuntraga taru .303 rifle magazine ama amadi pistol magazine amani hari maragasira security akanba section thorangaloina national highway kuntraga taret imphal jirbam lambida pochai puba gari chamaga kunga taruk amasung national highway ani imphal dimapur lambida pochai puba gari chohum humuraga nithoi akanba ngak sen baga loina na pusilakra hari masige sumathakta state asige tongan tongan na fom chama shupna tarukta checkpoint sing hangduna achat ok sing sek tobugi thabak chathari
Haukiba ningthokaba numiki nungthil pung ani khara helakpada imagi mairagi convener Sujata Thoksom ngasi New Delhi gi Jantar Mantar da Nupee Lan amadi Manipur da thoklibeira ngasiga mari lenana sit in protest yaurunabgi Imphal airport da Delhi chatnanaba sem saringi Manipur police na mahak pumaram amata pidana fajinduna numit adugi numidang pung mapan rom tarakpada thadoraklaba matung mathangi numitta mahak amadi lup asigi thomi kharaga loinana Delhi da laktuna ngasi pangthokani haina toramba sit in protest asi yaunanaba makoina Delhi gi Mancharam Park ta leiba hotel adudagi protest asi sharuk yananaba kumtharakpada Delhi police na makoi ohum protest yawbu yaroi haiduna hotel aduda numidang wairam fawba house arrest tawduna thamkhre hari Hiramasiga mari lenana Sujata Thoksom na social media da thadorakpa video clip ta laingak sing asina Manipur da thokliba irang asigi marik chumba achumba khwalau sing democratic oiba khongjang loinana laujanaba honaba ada athingba piriba asi pende Kari maramgi Manipur gi kuki MLA singna Delhi gi Jantar Mantar da makhoi gi oiba sit in protest amadi kholau sing laubu yahalaga Meetei organization amadi atei organization singna tawbudagi ayat papiribano haina pendaba suphondorli Jelaga mafam khudimaka thamaga akhoi mangkhriba Kamal Babu tholokadra leikhidraba jiri gi tarutugi maigi justice phangdoide hairagadi kaisu kaide tawbiu akhoi de afababu tawbiragadi kem kaide leijage aigi voice namdharna bahona bodo maduni hena chakholakani habase kaubiganu ngasi akhoi da tawbiriba punamakna center oigera state oigera leiriba punamakna akhoi su praja amani democracy right ni masida asi athingba thangma agadi tasengna hena sumsum nungsinadaba haba poto laadi si masi yamna niyom chadabani ngasi Nupee Lan gi function tawriba Manipur da celebrate tawba poto akhoi stage da leiriba akhoi gi furup cha myam ga punna akhoi gi oiriba May 3 tagi last year May 3 tagi oiriba posida ketang condemn tawdana khotana tabina ba haidana praja puna maki khalaga hona jaba posida sumaina tor pasia nungaite aduna praja leiriba puna mangna su kanana chumbano kanana lanbano habado hujik decide tawba matam yore sumaina tawdana khoi bu namda dana hona biba makhoi gi wangang bagi sakti phanganda bagi pot hona biba masiam lali hujik su mapanda phammi nupi gi police aduga makhada mayam ama leiri ai gi hujik video lojari basida ai adum mayam du ucharake aduna masigi justice se amtandi khoi myam manaraga to minasi khoi kyang kuina sumaina namdara thamki doino khoi lengak sina khoi nahan kesuna dimo khoi gi separate alaiba khoi gi MLA taragi Jantar Mantar da moi phamgi ba potu dadi ayaba pi demand tawriba union territory demand tawriba separate pu tawriba dudi moi gi phamba dadi allow tawi aduga praja khoi gi innovation oiba khoi thani pan gi angang lekhidaba chahi ani makhai gi lekhidaba ita roi ahum lekhidaba aduregi cha nupi chahi ni pan gi sunata lekhidaba lawdo ubada nomai kaptharak bada Sofia lekhidaba adugumba mayama ma khoi gi jiri da cha nupa amana achumbe gi damakta justice da tawbuda loi ma sopa pan sibana ba mayama ma hogre adugi mama mamang da gi su hodana la aba tha trampan si da thokiba thodok mayam sina sakini akhoi bu sum kyang kuina sumai thambi do sina te koina pambadi tasengna akhoi bu tangdu laita da lehen Irang namaram oiduna lanjenerubadagi mayumda hanjeneraklaba kumbi esigi phogak sau ikaigi miyoi keana thawa yauna ingkhul koiduna manamasing mai pakna tharamba lomi tareta
MLA S Prem Chandrana lupa lising mangamangagi case award kusinakray. Thabakan shunomba thawayawba lomi singgidamaktadi darkar oiba mathau taba kudingmaksing amatta watana pigani haina MLA S Prem Chandrana phongdokray. Haukiba chayili singani kungumdogi mege ahumdagi horakliba irang asigi mafam ama oidiba Kumbi Assembly Constituency ge Torbung Gram Panchayat ke manung chanalaiba Ward number Mari Phogak Chau Ikai Mamang Leikaida Lanjenarubadagi mayumda Hanjanaраklaba Miyoi Keana Kobi Fool, Kobi Lai, Hawaii Tarak, Broccoli, Hawaii Mubi, Kamen Asinba, Alu Yauna, Ningtamgi Manamasing, Mai Pakna Taramba, Mafam Singda, MLA na Kuin Satuna, Lomi Sing Adubu, Pukning Togatuna Case Award Sing Adu, Kuchinaraduna, MLA S Prem Chandrana Haikibada, Aikoina, Nungti Numit Kudingi, Kaitil Dagi Lairaga, Chabagi Mahuta, Isagi Inkol Dagi, Kitchenda Sinariba, Polam Sing Asidagi, Yamdrabada, Chada, Kunkak, Saving Taurabadi, Aikoi Kari, Wagadoribano. Asuna Mai Partner Department Ki Maru Marang Singaidana, Tawai Yauna, Tabakan Shudana, Matam Gi, Manama Sing Putoktuna, San Mitlongi. Pibam Hiena Fagat Hanbada, Chauna Mating, Oibatanatana, Chinjak Tamipan Tangdaba, Lamdam Amasushoidana, Oibangam Lakane, Hiraduna, Isingi, Awaba Lerapumatamda, Sizinanaba, Inkol Koiraba, Lomi Singi Damakta, Water Pump, Electric Motor, Amasung. Hayengmak Piragani Haiki. Lanjanarubadagi, Hanjunjarakraba, Pogak Sau Ikai, Mamang Lekai, Lomi Singna, Fongdora Kibada, MLA na kun thadokuna lanjenaba yaroi haiduna maru marang amadi paisa phawba pibiduna aikoi hingnanaba lambi pibiba asi yamna apenba poi thagali hainasu phongdoki Maripu mangarak suba Nupee Lan thoram ngasi Imphal da leiba iboyai masumang nila sanglenda Nupee Lan sing namit Taupang Luf Manipur na sinduna pangthokre. Thormaduda mitunglen oina President Laishram Mema Chairman Nupee Lan Ningsing Numit Taupang Luf Manipur Chief Guest Aribam Nautuneswari Devi Retired District and Session Judge Guest of Honor Serto Hoinu Com Members Com Tribe Organization Belly Pering Hoinu Chote Lamlong Hopi President Chote Women's Society Fongmei Puiruna Kabui President Kabui Women's Organization Manipur YK Iris Thangal Advisor Thangal Women Union CH Atim Aimol Executive Member Aimol Development Society Dr. Kulakpam Shapana Research Assistant Center for Meetei Fungal Culture and Studies Manipur Dr. U Totum Maring Women Union Thanga Sem Thanga Secretary Chiru Women Union Jula Singlai former Chairman Bada Resource Person Dr. Naurem Joy Kumar Retired HOD Department of History Manipur University Moirang Them Ranjana Assistant Professor Department of History Standard College na Saruyaki Thorum Singh asiga mari lenana lupa sige Chairman Laishram Memana Fondor Kibada Chahi Kudingi Lepalaitana Satharakli Nupee Lan asi handak na hena thawai yauriba si Laikidraba Ima Singna British Singa Mayuk Naduna Lanting Naduna Tungi Mirol Gidamakta Nakpi Shen Biduna Hamnamba Lamdam Masibu Machai Kugi Haktakta Kuki Terrorist Singi Makuta Takidanaba Amade Tungi Charol Suron Gidamakta Aigi Magi Haiba Kaidana Manipur Kundariba Miyamda Ikugi Haibu Wakalon Dalamdam Asigi Lanting Naduna Kalasi Haina Fondoraki Kung asuba Nupee Lan Memorial siya ngasi koina koski pekui kona jaraga ngasi sinta kai padana koina ngasi ni Nupee Lan ngasi kung asuba Nupee Lan siya ena yamna interesting lai na pangthok sa ring siya tay mangin natte hojik sahi khuding e koi pangthok na lai adubo layoi khraba ima singduna thubiramba liklam mayam ama ngasi ni takai padana ningsang da bai trapa Masih na thambiraba liklam mayam haibadi British miyoibagi wangang hainaba matamda numit tararoi numit taba laikre haiba kallaba British sing bawada aikhoigi leibak sidagi ima singduna khomchet bachi langaga ima singduna khuda tem pairaga
ꯃꯈꯣꯏꯕꯨ ꯏꯟꯊꯣꯛꯇꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯁꯅꯥ ꯂꯩꯕꯥꯛ ꯀꯜꯂꯝꯃꯤꯕ ꯑꯃꯗꯤ ꯑꯍꯥꯟꯕ ꯑꯅꯤꯁꯨꯕ ꯂꯥꯟ ꯑꯃꯨꯛꯅ ꯆꯥꯕꯒꯤꯗꯃꯛꯇ ꯆꯦꯡ ꯆꯥꯛ ꯃꯤꯔꯝꯗ ꯊꯥꯗꯣꯛꯑꯦꯅ ꯏꯃꯥꯁꯤꯡꯗꯨꯅ ꯄꯥꯛꯆꯦꯠ ꯄꯥꯆꯤ ꯂꯥꯡꯉꯒ ꯍꯣꯠꯅꯈꯤꯕ ꯃꯌꯥꯝꯗꯣ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯃꯗꯨ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯉꯒ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯔꯝꯗꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯆꯥꯐꯝ ꯊꯛꯐꯝ ꯈꯪꯗꯕ ꯏꯔꯝꯗꯝ ꯌꯨꯝꯅꯤ ꯍꯥꯏꯕ Maripu Manga Suba Nupee Lan Observation ngasi Manipuri in Kolkata MIK Women's Wing na sinduna pangthokre. Hariba Nupee Lan Observation nasi Kolkata gi Eco Park New Town da pangthokhi. Manipuri Nupee Lingjel Peerless Femmes haibagi Team Oiki. Ningol's United Progressive Initiative Nupee New Delhi Amadi. Prithivida Ladyba Women Organization Kiaga Kucham Narga Amato Oina Pangtokpa Nupee Lan Observation Amani Manipuri in Kolkata MIK Gi Oina Nupee Humpumuk Yauna Punna Miyoi Chamamuk Punki Nupee Lan Observation Asiga Mari Lenana Hokiba November Gi Kunga Mangadagi Tiba Fangdana Lerakliba Laisram Kamal Babu Singh Bushu Atubada Thadok Piraknaba Demand Su Toki Amaramda ex-MLA Kontuzam Saki Machanupi K. Soniana Luchingdina Ngasi Kontauzamda Nupee Lan Ning Sing Thoram Pangthokre. Thoram Aduda Kontauzamgi Anakpadalaiba Ima Mayamna Saruk Yaduna Thoram Asibu Mafung Panki. Nupee Lan Asina Meetei Aikoigi Nupee Singhi Thona Pangal Nahunana Ningsing Hai. Maripu Manga Suba Nupee Lan Observation ngasi Women Studies Center as Kula Women College Nambol Sinduna College Asigi Conference Hall su pangthokre. Thoram Maduda as Kula Women's College Nambolgi former Principal Dr. N. Joy Kumar as Kula Women's College Women's Studies Center gi Director Dr. W. Kunjarani Principal Dr. W. Robindro Department of English ki former Head Assistant Professor A. Chitrasakhi Department of Political Science ki former Head Assistant Professor S. Ibotombina Athoiba Mitunglen Singuna Saluyaki Thoram Maduda Nupee Lan Taubuda Luching Kibi Layoi Krabi Ima Singi Mafamda Haikat Lekat Tamduna Ikai Kumnabu Utpagaloinana invitee faculty Singna Nupee Lan Horak Kibake Maramda Wangangduna Saruk Yakiba Singa Punna Ningsing Minaki Dr. W. Kunjarani na Fongdo Kibada Aikoigi Imaivel Singasi Kunai Asibo Kananaba Honabada Akiba Laitaba Ahing Nungtil Naidana Machamasu Sing Ngak Senba Ngambagi Tona Adu Horak Liba Nupee Oibi Singda Kanghonaba Amadi Nupee Singbo Import Tonganaba Pandamda Thoramasi Pangtokani Haiki. Athokpam Maira Paibi Apunba Luf Nasusinduna ngasi Nupee Lan Gining Sing Thoram Athokpam Kaitel da Pangtoki. Chamlaba Thoram Aduda Athokpam Maira Paibi Apunba Lupki President K. H. Kripa Amadi Vice President A. Bimolana Luchingduna Adungai Nupee Lan Gi Thogdokta Laikhidraba Ima Singi Mafamda Haikat Laikat Tamduna Awaba Amadi Ikai Kumnaba Utki Maripu Manga Suba Nupee Lan Thoramga Mari Lenana First State Level Mathematics and Science Competition Lisingani Kunga Marigi Prize Yentokpagi Thoram Ama Mayai Yumfam Kuman Kanglai Apunba Itin from MYKKAE Mayang Imphal Sinduna Prabhapati College Physics Education Ge Indoor Stadium da Pangthokre. Thoramasida Chief Guest Oina Kongkham Manglemba Guest of Honors Rakesh Moirang Tem Amadi President Chanambam Koklei Singhana Athoibu Mitunglen Singwaki. Thoramadugam Marilenana MYKAE Gi in Sinduna Pangthokiba Match Amadi Science Competition da Class 5 to 8 4 Mahirui Punna Chamaga Maripu Manga Su Prize Yen Toktuna Puning Thawatki. Patriotic Writers Forum PAWF Manipur Amadi Manipuri Women Literary and Cultural Organization MWLCO Anina Sindunangasi Assam gi Hozai Gobindapur Meetei Khungang da Maripu Manga Suba Nupee Lan gi Thoram Pangthokre. Thoram Maduda Athoba Mitunglen Oina Saruk Yakiba Wangkai
ACG MLA Thangjam Arun Kumar na athoibu mitunglen oiduna maikum hangdokre. Thambal Rising Club and Library Govindapur Hozaiga Kusamnaraga Pangtokiba Thorum Aduda Mitam Asi Kinanaba Honabada Achobu Todang Lokiba PAWF Manipuri Founder Secretary OC Mera Secretary Rakesh Naurem Susaruyaki. Forum Gi President Nauroibam Kambaluang MWLCO Gi Founder President Renuka Yumnam President Huirongbam Kunjavati Ahumna Punna Thorum Mapu Oina Saruyaki. Ngasigi thorom maduda PAWF Manipur ge Secretary Rakesh Naurem Forum asigi former President Dr. Yaiskul Khwairakpam Forum sigi Gawati Branch ge President Thongnau Jam Shyam Tripura Branch ge Advisor Dr. Khetri Mayum Dhabi Social Activist Dr. Yengkhom Bagavandra Konsam Michael Huirongbam Bino Bohari Assam Pradesh Manipuri Association के General Secretary Laiton Jam Akam Thambal Rising Club की Founder President Loitam Khamba Rabindranath Tagore University Hozai की Assistant Professor Dr. L Dhanawanti Social Worker Khetri Mayum Jibon Thangjam Irabot Manipuri Sahitya Parishad Hozai की President Ten Subam Manohar Chingba Saknairaba Miyoi Kyana Akhanaba Mitunglen Chingone Saruyaki. Nupee Lan Memorial OC Mera AMARJIT Dr. Laisram Landhoni Anina Resource Person Singoina Wangaki. Ngasigi Thorum Aduda Athoibu Mitunglen Oina Saruyakiba MLA Arun Kumar na Phongdokibada Malemda Meetei Phurup Aikhoigi Puwari Saktam Amadi Horakpham Masak Takpada Laiwei Kraba Aikhoigi Ipa Ipu Singi Mitam Sing Khinmana Chawna Mateng Pangli. Ngasi Hozaigi Meetei Singi Khungang Govinda Purda Nupee Lalgi Mitam Ama Kinba Asima Hozai Tanatana Meetei Punamaki South Saningai Amani Asigumba Mitam Ama PAWF Manipur Amadi MWLCO Hozai Anina Chong Todang Yabiba Asigidamakta Luf Ani Asibusu Tagachari MLA Arun Kumar Makatana Fondo Kibuda Meetei Aikhoigi Missing No Monomagi Hantar Iba Asima Furup Asigi Future da Yamna Kudong Tiningani Aikhoigi Furup Asi Kananabagi Damakta Missing Hengat Hananaba Honaminasi Horak Liba Angang Singda Furup Asigi Puari Mayek Sengna Kanganaba Manipuri History ga Mari Lainaba Wari Sing Angang Singi Textbook da Marik Chumna Iduna Hapa Tangai Fadi Aikhoigi Furup Asi Kananaba Honabada Tamoi Sengna Honaba Tangai Fadi Ngasi Thorum Aduda Nungi Oiba Warol Tamladuna PAWF Manipur Secretary Rakesh Naurem na Phongdokibada Adungai Lisima Samapan Shupna Mari Amadi Lisima Samapan Kuntragamapan da Manipur da Thokiba Nupee Lalgi Iho Ase Manipuri Warida Kangbangam Leroidaba Puari Amane Thongna Farabe Meetei Nupee Singna Imalepak Manipur Kananabgi Damakta Laukiba Thaudang adubu ikai kumnabu utpo oina ngasi marpumanga suba Nupee Lalgi Thorum ga mari leinana Nupee Lalgi mitam ase Hozai Meetei Singi Khungang Govinda Purda Kinjabane Mitam asina horakliba naha singda nationalism amadi patriotism gi wakhalon sagat pada chawna mateng panglagani ningsing bayai tha sigi tarada Hozai Nandapurda Lamyanba Hizam Irawat ki mitam ama kin kraba matunda ngasi Nupee Lalgi mitam asi PAWF Manipur amadi MWLCO Hozai na punna thodang lamina duna kin kibani mitam ani asi kinanaba honabada wakhalon Pangal amadi sel thumgi mateng pangbirakkiba pukchel chawrba miyoi singdal luf ani asigi maikaidagi sakhang che amadi khudol tamduna ikai khunabasu utki Meetei Scheduled Tribe List Chalhobana Manipur Thamliba ILPs Kannanaba Achumba Khongthang Oigani Haina World Meetei Council WMC President Urikimbam Kunjo Singana Thadurukpa Chirona Haidi Chirona Sinahai World Meetei Council na Lisang Sina Satharakpa Meetei Scheduled Tribe List Channanabagi Khongjangda Yamna Toina Haijaba Meetei na ST da Chanlaga Manipur Thamliba ILPs Amadi
asi mayek masek mangal tholakani haibasi ireisa singna amuktanga khantaminasi hauzik Meetei na leiba tampak lamgi pak chawba si Manipur apunbagi chada 6.5% gumbada ngaire haibasi akhangai singna thambiri pikraba lamgi sharuk asi atopa state ki mina sangsillaktuna lection khiba matamda chahi 13 gi manungda pumloi loi khigani Mamai thangda political power su mitopna irai laina munkidi masimak jirida hauzik thokle Shirol asina makhatara duna jirida Meetei inat ki oiba thabak thorom pangthok pa fawwa ning kha tamlaktri masimak khanghaudana imphal akoibada su oida oi haningali tei Masdagi kalhungnaba amatangairaba pambaidi Meetei na SD list ta chalhobani masinataba atopa lambi leiroi madusu mangda taduna leiraba delimitation gi mamangda oigadabani ILPs na masidagi thingba ngamloi tan chadradi Manipur da thamliba ILPS asi fawba Supreme Court na kakkiba yari maramdi article 19 gi matung ina Manipur da ILPS chana hanba haibasina atopa state ki missingi fundamental right ta singnaba ama oiri ahoba kaya si ubadagi Amra Bengali Koba organization amana lisingani kungani togi January da Manipur da thamliba ILPS asi singnaduna PIL ama Supreme Court ta thakibani adubu maram kharadagi case adu tumina leshin kibani ngasidi case adu amuk haurakle sengna hairabada Meetei na SD oidrabadi case asi thengnaba wagani khali ILPS asibu kannanaba amatangairaba pambaidi Meetei na SD list ta chanmani India ki tongan by state sing the leriba furup kaya na ngasidi constitution na piba kudong chaba facility hek yariba makai launa na ba khonaraba matamni Assam da ahom yauraga anauba furup taruki miyoi crore ani hianmana SD da nauna changna na ba khonaduna aroiba tangkakta laikre khongjang ase Assam gi mapangan kallaba lalholup alfana su saugatuna inot amapiri amasung Congress luchingba Gaurav Gogoi masamakna Parliament Congress na Assam gi furup sing asi SD list channanaba akanba wafam thamkrabani haina su phongdokli Cherona sina makhata duna amaromda Sikkim Sarkar na su high level committee amasem duna state adugi SD list da hana yahogdaba anobu furup taragani thoi nauna SD da hapchinnaba thorang to haukre adubu iramdam Manipur gi center na hanjin kaurak laba fawbuda mari leinaba report ani adu ngasi fawba biren lengak na thabidri mitop khandokpagi thabak mayek singringaida census amasung delimitation tawkiba taragadi Meetei gi tungi laibak future kari oigani Manipur assembly da Meetei gi MLA kaya karakani matam amada rajniti dalgi paringda bot lepnaramba adu ngasidi furupki mapangal semgatnaba hotnabagi lambiromda onsillaklani delimitation maram oiraga rajniti gi lambida khwaidagi mapangal hapkadoriba se kuki furupni maram asina mitop khandokpagi thaba asi aikoina line lobu yaroi karigumba delimitation gi mamangda Meetei na SD da chanmangam hodraba aikoigi future kanmangam gani Indian Union da tilliba matungda Meetei furupki mapangal sontharak liba sri Meetei na lawfam thokpa constitution gi ngaklo lahu dabadagini aduga immigrant oiba kukina asi yauna kan khalak liba asi makoina lawfam thokpa SD onchin khibadagi SD gi khudong chabasing aduna ohin khibani haibada haiman mathokloi hojiksu aikoigi luchingba singi wakal achumba maikaida lakpa ngamdri SD oiduna ILPS pusu kannuna tungi lambi semduna horakliba isa singi maraibak thihandananaba tawbanatana atopa lambi leiroi haibase makhoigi wakalda lamba fangdri maramasina WMC na SDDCM MMTU na chingba lup single loinana horakliba isa singi damakta Meetei na SD list chananaba honariba asibu leibak miyamna sogat piu haina cherona sina phongdorali matam amada matik mangan leina jarimba Meetei Phurup ngasidi hangai leitana sontaba thak amada leire masigi maruiba maramdi Manipur Indian Union da tilakpa matamda
ꯑꯩꯈꯣꯏꯅ ꯂꯧꯐꯝ ꯊꯣꯛꯄ ꯁꯪꯕꯤꯙꯥꯟꯒꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯍꯥꯏꯕꯗꯤ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯂꯧꯍꯧꯗꯕꯗꯒꯤꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩ ꯉꯁꯤ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯊꯝꯖꯔꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯃꯇꯝꯗꯨꯒꯤ ꯁꯣꯁꯤꯌꯦꯜ ꯑꯦꯟ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔꯁꯤꯡꯒꯤ ꯗꯥꯏꯇ ꯉꯥꯛꯇꯅꯤ ꯉꯁꯤꯁꯨ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕꯇ ꯆꯪꯕ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯂꯝꯕꯤ ꯂꯩꯇꯦ ꯍꯥꯏꯅ ꯂꯥꯎꯅꯕ ꯑꯁꯤ ꯐꯥꯎꯕꯗ ꯉꯁꯤꯒꯤ ꯁꯔꯀꯥꯔꯅ ꯊꯧꯁꯥꯕꯤꯗ꯭ꯔꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯕ ꯃꯤꯌꯥꯝꯅ ꯁꯛꯈꯪꯅꯕ CSOꯁꯤꯡꯅ ꯅꯥꯊꯩꯗꯨꯅ ꯂꯩꯔꯤ ꯃꯁꯤꯃꯛꯇꯤ ꯑꯔꯥꯟꯕ ꯈꯣꯡꯊꯥꯡ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯈꯟꯖꯩ ꯉꯁꯤꯃꯛ ꯑꯩꯈꯣꯏ ꯋꯦꯁ ꯕꯦꯡꯒꯜꯗ ꯕꯦꯁ ꯇꯧꯕ ꯑꯃꯔ ꯕꯪꯒꯥꯂꯤꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯝꯂꯤꯕ ꯅꯣꯟꯂꯥꯏꯟ ꯄꯔꯃꯤꯠ ꯁꯤꯁꯇꯦꯝ ꯑꯁꯦ ꯃꯁꯤꯒꯤ ꯃꯥꯌꯣꯛꯇ ILP ꯑꯃ Kanglei Kanbalu find a fake press release ama social media da aranba propaganda sandoliba asi kuki singna Kanglei Pak Kanbalu pu mingchat thiana ba hona bani Kanglei Pak Kanbalu ka karigumba hiram amata da mari leina di haina luf asigi general secretary Luangsa yu ngamkhai ngakpana phongdorali ngasi major kulda labor press club ta pangthokiba pawgi mi phom amada Kanglei Pak Kanbalu ki secretary general Luangsa yu ngamkhai ngakpana phongdokibada ngarang Kanglei Pak Kanbalu haiduna press note ama social media da aranba oiroidaba propaganda kaya sandonaba press note ama thorki hariba press note asiga chap manaba amasu July gi tang 13 mathoi da thadorakhiba leiri hariba fake press note asida reward oina lauthokpaga loinana Kanglei Pak Kanbalu ki ming hapchilakpa asi lup asibu maral sinanaba honarakpani haina lawi hiramasugi matangda Kanglei Pak Kanbalu na cyber crime da complaint ama thangatkre loinana lengak nasu masigumba yamna sathiba propaganda toriba miyoi sing asi faduna logyoiba chapchaba dandi pibiu hariba press note asi luf asina kupna thijinduna yenglubamda hauzik Manipur thugainaba sindiba kuki singna oiramgani haibagi achobo thajaba lei loinana kuki singa manaduna Manipur thugaiba pamba miyoi kharaga pullaga propaganda asi torokpo oiramgani haiba si chapchana thajai hariba press note asi Kanglei Pak Kanbalu ka karigumba hiram amata da mari lena di hari loinana matam khargi mamangda chief minister bu hananaba fake audio ama thadoraktuna propaganda torakhiba adusu makoi asi oigani haiba thajaba lei haike amade hojik Manipur da tholiba lan asida Manipur gi chief minister N Biren Singhana lawriba thodang asi KKL gi maikai digi awang bathak ta thagali maramji chief minister na matam chana popi thaba thingba reserve forest da khun tasilakpa thingba asina maram oiraga mapalamdagi changlakpa miyoi singna lan asi taurakpani haiba asida chief minister na matam chana lokhatpham thokpa thabak sing lokhatpadagi thingba ngamkhibani haina makhatana phondoki haribo press note asi akoi Kanglei Kanbalu short form dana KKL haina ado haribo si akoi Kanglei Pak Kanbalu ka haikhat manarap tongna akoi propaganda santokpa yanabagi mawongda haribo press note si tholapane na koina logjai masigi press note asida makoina yamna sathiba oiroidaba adugumlaba propaganda mayam ama hapchilakanda makoina press note asi thadorapani aduga masigi press note asiga chapana mamang July ki tang 2024 da haribo press note siga hepet mana ba hebe tare ya pakhe khena ba nate moi press note ma thadoraki haribo press note sida akoi ki Manipur ki hajik le riba irang sigi matang da mayam ama moi propaganda tawga hapjilai aduga sigi sem kano sida December ki tang 10 sida amuk ngara thadorapani aduga press note sina koi ngarang thunjabani hebe ta ke sama thangakre Manipur government na abadi masi laingak na haiba tare athuba matamda sugumlaba yam sathiba propaganda tawriba kapu si phabiraga masi logi oiba chapchaba punishment pibi hoina ngasi Manipur da thoiba lan mitokna akoi Manipur thugaina ko hodar biba achauba akoi lan asida ngasi honorable chief minister na lobi riba thudang ase adu akoi atuki matik Kanglei Pak Kanbalu ki mekeni ki thagati maramdi kannana ko hodar ko khonghang buda koigi sugumlaba mapalomdagi changakpa mising asina moigi lalong myam se khangakpadagi amadi yararoi khangakpadagi masi potase tholakpani habisa masi jo koi thamjani aduna sida nate amani habisa si jo koi thamjani aduna ngasi koigi Manipur thugaina ba tawriba singse akoi gumlaba sigi
jati community sing asina Manipur tugai na basinbani adana basida praja sing na amata thajabiganu adana makhoi sing asibu Universal Friendship Organization UFO Northwest Headquarter number 1 Kadangban Battalion ge manung channel riba Meetei Huyen Langnon Sintam Sanglen Sajal Academy UFO Thangaiban branch Chamaga Marfudramapan Suba branch ke Taragamapan Suba Rising Day Thoram Pangthokre Thoram Maduga Mari Lena na UFO ge founder Ojalu Ching Purel RK Manishana ge Mafumda Ikai Kumnabu Utkibaga Loinana Thangaiban branch ke ex-president Sinam Ibom Chana Ibudau Pakangba Yekpa Malemgi Firal Chingkhatke Amadi Malemgi Firal ge Mafumdasu UFO ge members singna Ikai Kumnabu Utki From Madura Universal Friendship Organization Secretary General Home Laishram Loyumba Meitei General Secretary Y Babulal Meitei Publicity Secretary Tongbram Wanglen Meitei Commander Y Singsang Lakpa Battalion Secretary Singh Battalion Commander Singh Branch ki Maru Aiba Miyoi Singh Amadi Mafum Kayadagi Lakpa members Singh na Saruk Yaduna Thoram Madu Pangtokhi Khangabok Block Congress Committee KBCC gi Mahila gi Luchingbi ama oiduna matam sangna party gi amadi lebak miyam gi thogai purambi lamding Khumantem leikai dagi Khumantem Brajeshwari Devi na leikidabada ngasi wangbal da leiba Khangabok Block Congress Committee gi office ta awab phonglokpagi thorum ama pangthokre Khangabok Block Congress Mahila Congress Committee na sinduna pangthokiba awab phonglokpagi thorum aduda Khangabok Kendra gi ex MLA Okram Landoni yauna Block Congress Committee gi maruoiba thomi keasu amadi Mahila gi Luchingbi keasu saru yaduna Khangabok Kendra gi polling station 35/41 gi Mahila Unit Committee gi President gi Thaupurambi Laikhidrabi Khumantem Brajeshwari Devi gi mafab minute ani tumina leptuna awabu phongdokpaga loinana mahakna hinglingai gi matamda party gi damakta amadi lamdam asigi damakta hona biramba kaya busu singthaki Malem gi lebak sinda sinba thungna pangthokna bagum Integrated Rural Development Service Organization IRDSO Wangjingna Sinduna Nimit Taragataruni Chupna Chatarakiba Activism Against Gender-Based Violence Ki Campaign Gi Sharuk Amoina International Human Rights Ki Palan Thoram Pangthoktuna Miyam Gi Khongchat Ama Wangjingda Chatuna Pangthokre Mamang tha November gi kunga manga dagi hauraga chatharakiba campaign asigi sharuk amoina IRDSO na State Commission for Women amasung Winji Thawalga khucham naraga sinduna Mahiroi Singh yauna chatkiba khongchat adu IRDSO office mamang dagi IRA Group of Institution Wangjing founder principal Rajiv Kumar Naringbamna lamthaduna Wangjing Kaithil gi akoibada chatluraga amuk halaktuna IRDSO gi office ta lotion ki khongchat aduda nupi angang gi mayokta chathaba miot minai khudakta lepu nupi angang singbu yumda aki tujungbi yaudana hingalu nupi angang sing shanapot nati hakpu panthan bahaibasi hakpu matpani miyoibagi hakki damakta aikoi punna lepminnarasi Nupigi hak miyoibagi hak ni aranbagi mayukta ikoi punna leplasi haina iba placard kaya sizina kibaga loinana kholau lauduna miyamda paujel piki ngasigi campaign asida saru yakiba IRDSO gi promoter oinam thoibina paumis singda phongdorakpada mamang than November gi kun ngamanga dagi hauraga December gi tara fawba numit tarukni chupna sathakiba activism gender based violence campaign gi saruk ama oina campaign lotion ban numit December gi tara asida malem gi miyoibagi hakki palan thoram pangthoknabadu leibaki oiriba phibam asina yeithораktuna ngasi asi khongchat amaga loinana malem gi miyoibagi hakki palan thoram asi pangthokpani haiki Tobina makatana haiki bada malem gi miyoibagi hakki numit lisingani kungamari palan thoram pangthokpagi maru oiba pandamde malem sinba thungna chahi khudingi December gi tarada Human Rights Day pangthokli Masina malem gi khwaidagi anauba malem gi was ama oiriba Universal Direction of Human Rights UDHR gi chahi surakpagi thoram pangthokli
Human Rights ki numit asida aikhoina miyoibagi haksing asi karamna solution gi lambi ama oibagi haiba aduda mityeng thamsi. Isha ngakthok jananaba amadi afaba romda puraknaba karamba maru oiba thaudang lauri haiba adu khangali. UN ki Secretary General Antonio Guterres na haikibagumna miyoibagi haksing asi santi leiba achumba amasung mipum khudingmak yawba khunai singi yumphamni. Sahi asigi team aikhoigi haksing aikhoigi tunglam chat hauzik hariba asi aikhoigi nungtigi punsida miyoibagi haksingi maru oiba amasu mari leinaba adu khanghanaba kholauni. Aikhoina head speech ki mayokta wangangduna aranwa pau sandokpa singdagi aranwa pau adu chumthoklaga wakhalon sing hongdoknaba khudong chaba ama fangle masi miyoibagi haksingi damakta malemgi oiba khongjang ama amuk hanna thongna hapnaba paikhatpagi matamni. Miyoibagi haksing asi tangkak kayada khongaunari chahi asigi team asina aikhoida ningsing hali madudi miyoibagi haksing asi tungi phibam semgatpani hojik mak aikhoina hak punamakki damakta matam punamakta lepatai. Ngasi Manipurgi miyamna yamna sathiba miyoibagi haksingbu matpagi thawungsing mayoknari madugi manungda sexual violence extrajudicial gi mihat mipun yumsing thugaiba manghanba force displacement otpi nebiba amasung miot minei haribasing asi yauri. Maramasina aikhoina hojik mikap thokpagi matam oire aikhoi ishana isagi hakpu ngaknanaba punna achetpa khongphamda lepinnabagi matam oire ngasi IRDS onasu Human Rights Day asiga mari leinana Manipurgi miyamgi hak amasung tunglam chatki damakta khongchat asi sinjabani haiki. Thobal District Police amasung Mari Suba Sam Rifles ke apunba kangbu amana ngarang Thobal athok pondar leiba HDFC Bank manaktagi aina thingkraba Prepark Pro gi keder ahum fare. Faraba miyoy sing adudi Nambram Indrajit Singh sahi kungani toy Rajkumar Mohan Sana sahi kungamathoi amadi Warepam Albert Meetei Elias Toy chahi kungamathoi kawi hari. Makoidigi HE hand grenade ama luf asigi demand letter manga amadi Honda bike ama fangle hari. Makoi school college amadi lengaki loisang singdagi sel khaiber chenaba miyoy singni hari. Kulngak pada kuki militant sing nakaptharak pa bom na panbadagi soktuna leiriba ibo chowbagi laying nanaba mating oinanaba lising kungi tengbangkre. Chaliba chahi asiga January thada andro kendragi manung chanba tumukhongdagi khulngak pa sorok khaibam ibo chowba sing apokpa Laikhidraba es Iboton Singh kuki na kaptharak ba bom na panbadagi Caesar Hospital da matam kuina layang laki adabu laibak thibadi mit na matangki khut yet leng bangamdre amadi ningsing bagi sakti susa da marfura mangkre apokpa babu bawasu machagi odiba phibam chadana leiba asida wakhal nungaitana langol chingda thori yanduna sikre aduga apokpi mamasu laikhidre hojik poiru khongjinda leiba machegida leiri adubu makhatana layengnaba pesha leitabadagi awaba mayoknari haiba pau tabadagi apunba sorok khaibam sagai trust ke members singna angamba senpam puthuknaduna lupa lising kungi mateng pangkre tengbang khongchet aduda trust ki president Tomba sorok khaibam secretary Basanta sorok khaibam treasurer Manglemjau sorok khaibam vice president Nava sorok khaibam convener Oje sorok khaibam amadi Haridas sorok khaibam amadi Chawba sorok khaibam susuru yaki tengbang khongchet aduda trust ki president Tomba sorok khaibam nu phongdok khibadu chahi ani sugadorba Kanglup ki lan asina lanjadraba nupi angang yaungna miyoi kya laikhidrei kaya amana soinai duna leiri kaya amana mayum makai tangoi onkre aduga yum sing aduda leijaramba miyoi kya na lanjena duna leiri hariba lan asi Center lengakna atuba matamda waroisin purakna bahana biu Manipur da leiriba miyam pumba kam tiengna wari haina supondoki.
ngasi sagol senumita UPHC Langol Tarung na sinduna joint tree plantation program ama pangthokre Thoromasi Forest Department amasung nei Kalong Tarung Club ani na punna khusamnarga UPHC Langol Tarung Health Center ge akoibada social service tawbaga loina u thabagi thorom ama pangthokhibani ngasi gi pangthokhiba thorom aduda punna u chara kunthra muk thakre hari Babu Jagjiban Ram Kala Sanskriti Sahitya Academy amasung Rajendra Bhavan Trust na punna silaga New Delhi gi Rajendra Bhavan da ngarang pangthokiba yankai humdoi suba Rashtriya Vijay Divas lisingani kungamari da Manipur gi social worker Ketramium Priyobata Meetei da social work category da lemjaningai oiraba Dr. B.R. Ambedkar National Samman Padak National Award lisingani kungamari gi manafirakrai Priyobata Meetei na matam sang na miyam gi thabak thorom kaya paikhalakpa adubu sakhangba utuna lemjaningai oiraba mana si lanthorukni hari mana fangnaba khetramium Priyobata singa social worker Thawal district ki Kairim Bikhok mamang leikai dagini apokpagi mingna Panchamani Singh kawi miyam gi thabak thorom kaya da chokthaba naidana miyam gi mang tharaga thabak kaya ngasisu leptana paikhatli Singlem leba thorum aduda India government ki social justice and empowerment ki union state minister Ramdas Athwale na chief guest amasung Lok Sabha ki hanagi speaker Dr. Srimati Mira Kumar na president oina saru yakibaga loinana tongan na masak naiba miyoi kaya na guest of honor sing oina saru yaki aduda Manipur ki masak naiba miyoi kaya da so tongan ma national award sing piduni kai kumna bolaki Lenga sina sento wala ba miyoi singda ana ek yaurappa matamda miyoi bagi punsi amade thawai kannana ba lenga na piba health card na hospital da layingba yanana bagi damakta paikhalakpa thaurang ama oina ngasi Manipur lenga ki education law and legislative affairs minister Thongaujam Basanti Kumar gi meeting makada nambol kendra gi tungan ba khungang sinda PMJAY health card sabagi makha chatharpa thoram gi manung chana kendra asigi maibam singning da PMJY Health Card Sabagi Special Camp Program amu pangthokre. Ramaduda Hanagi Chief Minister gi Haksel gi Tengbang Card Piramba Maibam Singning gi Senior Citizen Mapan yauna miyoi humpu mapan na PMJY Health Card sing nauna saki. Ramaduda akang ahi sing na PMJY Health Card saba lakwa miyoi sing da Health Card asigi kanaba amadi matau karamna Health Card asi sizinagani haibaki matang da wafum kaya su takpi tambiki. Saliba December ki tha sigi tarik amadagi taruk fawba Punjab ki Tarn Tranda pangthokhiba kungamari suba sub junior national wushu championship ta Manipur gi mahut sinduna sanaruba the medal fanglakraba kha pochhangbam wushu academy gi player singbu taramna okre championship aduda academy aduga sanaroi anina saruk yarubuda makhoi animak medal fanglakhi sanaroi sing adudi K. Yaisna Devi Mahakna KG Yankai Tarukta silver medal aduga L. Lintoingan B. Devi na KG Kuntrago Hundoida bronze medal fangkibani. Ngarang makoy anibu miyam amade academy na taramna oki makoy bu taramna okpagi tarom aduda Sifu TH Noren Grandmaster Any Wushu Academy Kha Pochangbangi President K. Fazaton Devi Advisor K. Soba GSN Chandra Kumar Joint Secretary Ramananda Maibam State Coach M. Ronald International Medalist na chingba singna saruyaki. Salibata sige tang amadagi taruk fawba baba buba Saif Diwan Hall Savewal District
Taran Punjab ta pangthokiba kungamari suba sub junior national wushu boys and girls championship ta under 23 years 21 kg wushu sandada silver medal laurakpa ngamkraba sarangthem Dinku Singh qualify upon below KAL na qualify mamang ibudong nongda lairen pakhangba laibung qualify da ngarang taramna okray taramna opagi tharum na chou jila parishad ke ex member Chiam Dilip Meetei Kalgi President Maisnam Tesmani Devi Khoijuman qualify Gram Panchayat ki chairperson Thodam Ahanbi Devi Mothers Pride Academy qualify ki co-founder Konjengbam Devendra Singh amadi Khomdram Basanta Meetei na athoiba mitunglen singwena saru yaki Tharmadura silver medalist Sarangthem Dinku amadi atai saruk yaminaruba sanaroi singbu lei pareng shibiduna lengyan yanduna taramno oktuna pukning thawatki Kal Mothers Pride Academy qualify co-founder Konjengbam Devendra Singh amadi Khomdram Basanta Meetei amasung atopa miyoi singna silver medalist Dinku da selgi mana singsu pukning thawatki Loinana Dinku gi Ko Singh Amukogi Vice President Dr. Norendra Thoksom Wusu Ko Singh Ningthozam Bizen Singh amadi Moirangthem Ramesh Chandra Lei Paring Sibiduna Lingyan Yanduna Taramna Oki Dinkugi Kos Moirangthem Ramesh Chandra na Phongdokibada Shanaroi Singna Sanaba Chalamdaida Awaba Kaya Mayok Nabana Sanaba Halak Laga Okpiba Asigumna Sanaba Chatringeda Sanaroi Singda Mating Pangbiragadi medalist Hena Putokpada Achovo Mating Wagene Haki Opagi Toromasiga Marilena Khomdram Basantana Phongdokibada Hojikti Dinku Wasifagi Oidre Manipur Miyamgi Oiri Lairiba Thongna Hanbayadi Aduga Sanaroi Singna Chatlamdaida Awaba Hantanaba Mahaki Maikei Dagisu Angamba Tengbang Pigani Aduga Sanaroi Simbo Mating Panganaba system ama semgatpa mathautai bank account hangbiduna miyamna account da hapchin biba financial management ama tambiba changi Masigidama Makhoibu Takpi Tambiriba Ko Singna Lamjing Binanaba Afil Toki Amadi Ko Singi Kathok Pabo Tagatki Master the Passport Surgery. Lupasa, Revisana, Lupasani Jonsi, Sunny Sami Jonsi, double when Bakma Kumsangi, Mosiki Financial Management set, a quick Hiba Changi, a way that it my party. Often Thursday comes at Kan Busugi, Losing Lota, Pilusi, Champagne, I Tagasay, I Shellut, Adugamasi like the Dengu, you are the hero of the Constituent, you are the hero of the Manipur. Master the Passport Surgery. Lupasa, Revisana, Lupasani Jonsi, Sunny Sami Jonsi, double when Bakma Kumsangi, Mosiki Financial Management set, a quick Hiba Changi, a way that it my party. Often Thursday comes at Kan Busugi, Losing Lota, Pilusi, Champagne, I Tagasay, I Shellut, Adugamasi like the Dengu, you are the hero of the Constituent, you are the hero of the Manipur. Master the Passport Surgery. Lupasa, Revisana, Lupasani Jonsi, Sunny Sami Jonsi, double when Bakma Kumsangi, Mosiki Financial Management set, a quick Hiba Changi, a way that it my party. Often Thursday comes at Kan Busugi, Losing Lota, Pilusi, Champagne, I Tagasay, I Shellut, Adugamasi like the Dengu, you are the hero of the Constituent, you are the hero of the Manipur. Master the Passport Surgery. Hojik Lushilak Paramaro Pau Singamon Pijari. Haukiba lising ani kungomdoi May ahumdagi lamdam masigi nupi singalor liba thodang aikoina kaufam thokti haina Chief Minister N Biren Singana Phongdokrai. Lok Sabha amadi State Assembly singi election matam amakaktada pangthokpa yanadaba Union Cabinet na One Nation One Election Bill approved tokrai. Manipur Thugaiba Pamasingna Meetei Kuki Hana Handuna Meetei Singbunam Tanaba Honari Haina RK Megana Phongdokrai. Kamal Babugi Matang the High Court ki direction matungina Sem Kiba Inquiry Committee ki report still covered Todana Pikalakrai.
Board of Secondary Education Manipur na lawa ISSL examination listing ni kun mga matang say gi February thagi ahum suba sayol forward pangtok na bahonari haina chairman na phongdokrai Amadi karamba matamda PM Manipur chatkani Amit Sahana kaidongai Parliament Manipur gi matang da puthokani haina garup gogoi na phongdokrai Nasigidamuk tadi matang sida Mami TV Prime Time News sing Evolution jari meeting tabel penuh pamris talk somna amukan korum jari.